handak pangthokadaba international short fiction film masi akoi film forum na kari gi damakta masida akoi na thawai yaw honaribunu haragadi akoi fak film na yamna kanna honajaraga akoi film forum na mateng pangchandragadi yadaba khara lei adubu aina samna harabada masi akoi film forum na yamna thawai yaw yawsan bagi marui ba maramdi film haiba medium asi yamna forceful loiba mangonda paukel si piba matamda mipung khudimakta yamna thuna communicate tawba ngamba aduma medium amu oibanina 19 pandemic second wave manungda ahan boina film forum ni miyang makha dei pa film production na okay first international manipuri short fiction film festival 2021 hai no kai pangthok sakhiban madugi theme se covid 19 gi saithiang aduna koi sahi gi theme honga kai awareness pin mi pandam da pangthok pa adumba film festival magi ani suba edition ni handaki se aduna handaki film festival international manipuri short fiction film festival sigi asigi mapung mai ba koi men thodang lobby ge sponsor to ge ba koi Department of Social Welfare ki Director Sir Namo Uttam Kumar Action Bire film festival sigi mamang ki chairman oi biba handa ki chairman oi biba festival committee ki chairman Dr. S Manautam oirom da election bire duba yalom da election bire ba koi punamani kai khanajer ba film program ko chairman Sir S Mangwan da kai ko duba ai samakna festival sigi convener oi jabani na apai ngasigi media friends in the request tang tawjeri manidi koi hairi ba ahum punjalaga siam banina koi kari gi dang da social welfare film festival araga RM culture yaw da vida social welfare lai si kari gi no kai si matang aduga theme je maroi na koi theme je sponsor to hun jabane social welfare da aduna matsigi director sar ngamam putam na han ba thambi gani aduga festival sigi nun ge ba kari pangthoi na haiba sina kai sar Dr. S Manau to thambi gani do kari gi dang ta cooperation piri bano film forum manipur su chaw nei raga ipak film na sin mada cooperation piri si kai kana hasna ren chairman film forum thambi gani ahan ba si director sar ngamam putam na koi film festival sigi theme mama koi manipur miyam da aduga so jaina kraba malengi ni dai kul makta masi offer ma thambira koi matang sima ha mak thambi gani han ba makta da media gi chelinau amadi akoi gi film forum manipur gi chairman amadi festival si sinbi ga dauri ba ipak akoi gi organizer sing gi chairman amadi convener kai khum na buchari akoina manipur sida ngasi si drug si amna nungnang ningai oiba phibam amada lai drug ki problem si amna nungnang ningai oirakpa matam sida mamang chehida mayamna ningjang biram gani social welfare department na akoina drug policy puthoki Manipur state policy on psychoactive substances haidana ada drug si lantheng na ge haiba matam da lalong ahum thokna prithvi pumba chanai masi demand reduction haiba ma supply reduction haiba ma harm reduction haiba ma thong mana da ya da ba demand reduction ji akoi social welfare department na masom da khut hajai supply reduction da di law enforcing agency oiriba akoi gi home department police nabs narcotics makoi noina khut thabani aduga harm reduction sidana akoi gi health department aduga manipur AIDS control society moina khut thabani adu laiba si akoina kai hai tare nakal amarom da horaga di dum khudong thiningai oibanina aigi angamba sonda law enforcing agency sing sina popi anthaktana drug phadana kai dawdana moigi angamba honari and social welfare on the gila kadoi sina koina demand reduction naidi drug si chaning danaba charamaga su layeng thoga makha na chaning danaba ade akoina haina bam lai kanam chabi dragadi karai dagi karbar to tholak toino kanana yon gadoino yoloi haiba porma lai adu chage haibagi demand lai ragadi adum yolak patabani potse tholak patabani haibagi wakhalol ma lainai aduna ingkhalai ba angang jingda karmaina moise chaning danaba khoigi chaning ba phau danaba soidana charu ragasu moise layeng thoga makha na cha danaba drug ki demand je sunglai lehandanaba haibagi pandam durani adu masigi jangjalakpa matam sida aikoi gi demand reduction nai jidi ayambana awareness ki oiba podamani aikoi khuding ma khangmina ba ma mathau tai drug phatte nisha phatte meyai ka ba chinja phatte di dum haiba kayam phattage masina karai bobo sokjalakpa yage samasi karai bobo manghalakpa yage haibasi fazana khangminaraga yamna serious oina changjan ba ma mathau tarakpa aduna naha jingsida masigi message si pi ge hai taragadi
Kanagumba Rajniti wala mana natraga government gi bureaucrat officer mana stage the wangang babudi film gi medium lila gi drama gi medium isai gi medium masine hena akoi gi inkhalai ba na hajing sigi moi gi thamoi da pan be hen ba moi gi kok ta chang be hen ba madu akoina ura kanda film gi medium je season na ningakpa mamang da department na in house hoina sugumba video macha macha semdana isai semdana thagat khiba leire adu handaksi akoi gi ipak akoi gi ipak kangbu gi kano sina ipak media gi team sina sugumba festival ama singadori hain matarakpa matamda adudi akoi su masi khusam naraga changjen ba yaina haina mamang da manglam chatta akoi gi government department ga private party ga si ipun pun ba yada bodong na tonga tonga le ga do na sum khanaram ba matawi haujik ti madugi wakhalon du thadore convergence haujik sidi private kangbuna ngambana karaino aduga ngasai gi government na ngambana karaino adu mai mai gi strength si ani si punjan naraga khare hena bu pharaga di aidana adom da changjan narako matamni na akoi gi film gi maramda yamna manipur gi authority oiriba film forum manipur na su saruk yabi ga doraba aduga ipak media na su achauba thodang lobi ga doba oiraga di department na su masida yawbada akoi punamaki kana boy gani na khalaka da akoi yawjage na maina akoi changjini narapani aduna masida yawrakpa matam sida department gi oiba theme da festival si pangthok piu haina request tawjabani an handa ke koina thamjariba theme se let's make manipur free drug free manipur da mayai ka ba chinjak lehalagum si habani masi laingang na department na 2018 gi june da akoi gi masida nisa haiba wai je season narami nisa laitaba manipur semlasi haidana scheme ama hodome ikui dana India government asu nasamuk Bharat Abhiyan haina hodore manipur gi hodokhraba matungda aduna nasamuk Bharat Abhiyan je hojik manipur da district nipan da masi hojik thaboina paikhalaga leiri aduna sorry district mapanda aduna India government gi su paikhaliba manipur gi su paikhaliba porama oiba manipur kalhauna bagi damakta su akoina drugs si maru phangna muthatpa ngamdramaksu yamna laina control tawba level da namdhaba amadi mathau tarakpanina masida koi punna khutsamnaraga amtang honamina ji haiba pandamda koi festival sida yawjab thank you aga sorry direct mathang chepe chairman gi statement amtang gan tawje koi gi mamangda covid 19 gi akoi gi chaithenga mari leinana koi gi short fiction film festival ma koi film forum manipur gi miyeng makhada ka films production manipur na koi pangthok chakre aduga hojia moi koina anouba thim amada naharol singi masa mau phaba amadi aphaba wakhalol chelhannabagi pandamda social welfare department government of manipur gi sponsorship makhada koi film forum manipur gi miyeng makhada akoi handa muksin nanaba sem sajabani masi akoi lakadoriba mathangi chahi 2022 gi february gi tang kun gi mathoida malem gi oiba imalon gi numit tariba numisida koi sigumba handa gi pangthok jagadoriba film festival sigi koi manamatum yenthok jagani aduna government of manipur gi koi gi social welfare department gi director gi miyeng makhada bibi bathim naharol singi masam uphaba amadi aphaba wakhalon chen ba haibasina akoi gi mapan gi oiba akoi gi maru oiba thim ama oire aduga nung gi oiba akoi na pijaningi bathim ama su lejari koi gi malem da chojaina na takraba koi gi manipuri jati gi manipuri haiba imalol sigi magi status mayamna hojik se imalon gi phibam se khara nungnang ba phibam ama lai basigi matangda aikoina kari tawraga koigi manipuri jati gi jat hengal hangedage amadi imalon sigi magi phibam si kari tawraga phagal hanba yabage haibage daida koigi film gi medium da aikoina lol sibu ikai khumna buchaba amadi lon sibu
हेन ngang pe hengal han bagi pandam amadi lol sibu nungsi han bagi pandam da nung do wakal lolam thamjabani aduna hariba film festival sida Manipur khakta natana Manipur gi wang madal le tongan tongan ba aikoi gi malol sibu ngangbi riba imalol sibu khangbi riba mioi pomna makki mafam dagi asigi competition asi saruk yabi yai aduna hariba tongan tongan ba koi gi mafam ta leiriba idai cha khudi mukta aikoi na sinjari bo organizing committee gi mai kai dagi abil tawjeri siguma film festival asi saruk yabiu aduga loina loina na yamna kanba yamna sapu leiba yamna respectable loiba jati ema semgat na bohona si aikhoina malem sida yamna handana hingbagi aikhoida yamna tonthana hingbagi aikoi wakan thadoksi yamna chawba yamna pangal kanba yamna shakti leiba yamna loksing leiba jati emagi mioi kanglubni adana aikoi haugiba itihas ki amadi puari gi wari singbul kya do ningsingaga aikoi gi anouba mirol amagi pangal yamna kanba masagalakna bohonabda haujiki mirol maroina naharol singi afaba wakhan amadi afaba hakchang mathau tai maram maduna anam maha chuba punsi mahing kya dagi lapthokna bagi damak mayai kaba nisha sinaba tokna naba amadi afaba wakhalol amadi morality masi myam si semgalakna bagi damukta tongan tongan be advice pautak mathau tari adu bahai base politician gi platform dagi natraga any other platform dagi hai base sigumba phil sida yamni yoba ngamdabadong tawi maram aduna film gi medium da tongan tongan ba art and culture gi medium da sigumba pawgel si piragadi aikoi gi theme je yam thuni yogadra habi gi pandam da koi simba film ji koi festival sinjabani adra mayam punuma sigi film festival sida saruk ya biyo adana aina organizing committee gi chairman amoina aina mari lenaba mipum khudum tapil tawjari thank you handak pangthokadeba international short fiction film masi akoi film forum na kari gi damakta masida akoina thawai yauna honaribano haragadi akoi ifak film na yamna kanna honajaraga akoi film forum na mateng pangsindragadi yadaba khara lei adubu aina samna haribada masi akoi film forum na yamna thawai yauna yausinbagi maruiba maramdi film haiba medium asi yamna forceful loiba mangonda pawjel si piba matamda mipum khudimakta yamna thuna communicate tawba ngamba aduma medium amo oibanina mamangdagi film forum na sathaduna miyamda matam matam gi oiba awareness pidna lakpadagi manung channa ifa film ga akoi pulle haraga mamangi sahidagi pangthuiba asigumba short film si commission ji tawrakanda miyamda awareness piba koi manipur drug free oina na ba aduga loina drug free oina bata natana akoi gi ngasai habigibdo language si akoi manipuri language da tawi india gi manung da soina tariba akoi gi igi mari sinataba country atopa lepak singda tariba even Myanmar Bangladesh na singba kaya da tariba igi mari singsi manipuri singse makhoi ji gai khoi ga naksan na ba yana na ba aduga loina na miyam de awareness piba ya ba adugumba maram mama oibana aikoi film forum ne yamna thawai yauna honajabani da karigumba da kanagumana any horizon amana film festival sin bagi wafam lakpada aikoi na ya ba bide maramdi makhoi na pukhlai ba topic sing theme sing adu aikoi yamna miyam da kanabo oidragadi madu aikoi film forum na aya ba bijade adana aina appeal tawjaning badi aikoi sahi khuding sumaina leptana masita natana atop hiram kaya da film na lawriba thaudang se masi masak khangbiri harakanda sumaina matam matam gi awareness pidana miyam da pawjel piriba se manipur government su khar khangbiraga angam mateng pangbiraga asigumba aikuna sinjari bisda mateng panghaningi tawbobodi koigi respected sar utamna su sponsor tawbidana mahaksu department amagi makokuna leiribani man mateng pangbi haibasi sarkarna pangbi bugumani du khare hena miyeng sangbirakanda asumba kanaba kaya sina ko miyamda pawjel ma pirakanda aikoi
ꯃꯤꯌꯥꯝꯁꯤꯡꯁꯤ ꯃꯤꯠ ꯅꯥ ꯁꯤꯡꯅꯅꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯔꯤ Okay, sir.